Manipur Top Trending News na tungan ba wala ba source hindi lakot sarga. Matamatang di oiba maru oiba ipausin patukang kahanjay. Ngasigi maru oiba headline da. Chief Minister amasung Home Minister na Governor ga pung amarom chupna wari sana kare. Guwahati dagi jiri bampar ga yanaw macha amasung machinjak sing pusilakpada tha amarom changle. Namit masing yam na changbagi mathakta yen machinjak ki mamal wangkhalakpana Manipur da loiribasing mut kadauri. Imphal urkhul lambi da chatharamba counter blockade amasung total shutdown handokre. Senapati ki karonga gari ama mai thadokre. Facebook ta karan toramba fare. Haitaba mina maiba sabdagi koma da leiba education system MES ta lai handrabadi ku yaukragani Dr. Sanatomba Manipur gi yelho lamdam demography akibo maipnare asangkasa mapur oibana masagi loinabi hatpagi case August tarang mga da strike sing ating bathamrakri NRFM Corcom amadi atopa sangsang kya mana pau santong na pijari ano pau da Facebook ta karan taramba ama fare hari adom su karan tabra tatabra isan hangbiu ngasi numidang torpa police control room gi serol amada cybercrime police station Manipur na lakot pa case amaga mari lenana ngoirang kunong mamang sabal dagi laisam magi babu chahi yangkai kauba mioi ama fare hari serol asigi matung ina case asi Facebook ta semdok sadok tuna yengba nungaitaba photo amasung fajadaba wahi wata sinaduna upload amasung circulation tawbuga mari lenana lakot pani mioi asi ngarang SIM card yauba mobile phone amaga konana fabani thong asida atopa mioi sing chenabra haibadu khangdoknanaba investigation sa thari hari masigumba social media da aranba thong chathaba mioi sing asi police na lemna tharoi chenaba sing mathakta akanba legal action lakot piu ngasi mak social media amo oiru Facebook page ta fake account sing sinariba mioi sing be careful haibadu magni natradi adomanda su haibada sari takadoribani Chief Minister amasung Home Minister na Governor ga pung amarom chupna wari sana khare kari wari sana ngotamali ngasi ayupung taraga mathoi makhairon tarpada Imphal gi log bawanda Chief Minister Y Khemsar amasung Home Minister Gomitas konthong jam laktuna Governor AK Balaga pung amarom chupna wari sana khare Manipur lenga ki makok thongba luchingba anina Governor ga unaduna wari sana ki basi kari karamba Manipur gi matang dano haiba official oiba khangba ngamdri khana ki basi gi matanga log bawanda gi su masigi social media platform da khaktalatna official oiba cherol oina thorokpasu lai tri hari log bawanda ngasi unaki ba masigi matanga wafum amada phongdoktrabasu May 12 2026 ta lalon wifi kholdagi faduna pukraba matungda mihat tina hatok lambadagi June 2026 ta phangkiba Naga Mission Turkey Justice Korkadabani haiduna UNC gi meeting makhada Naga Pruki CSO singna sangsilakiba economic blockade yauna atai Hongjeng Singh sangsilakibani masigi matangda ngarang Deputy Chief Minister Losiri Khona lusingba lenga ki mihut singna Senapati District Headquarter tana chatuna UNC na lusingba mihut mapanga wari sanarubada yasinaba porpungam kidabani tampakna ha asidagi haugadariba Celsius Operation 2026 ki manguna state asida NRC chan hangadabani haibagi akanba demand toribani loinana India amasung Myanmar gi ngamkai paringda warasin poroktriba border area gi demarcation chatharpada laipa anigi markta lam khara pitok pisin torpada Manipur gi saruk khara mangadoriba haibagi mi paibasu poklibani maram sing asina hojik phongphong sana mayak nariba issue sing asigi matangda Chief Minister amasung Home Minister na Governor da hogdokuna khanabagalona na mahaki mathau taba poktak sing loba oirangani thajanari ngasigi mifam aduda atopa miyo sing yahon kide hari amaromdana Guwahati dagi jiri bamphar ga yanaw macha amasung machinjak sing pusilakpada tha amarom changle namit masing yamna changbagi mathakta yen majija ki mamal wangkhalakna Manipur da yen loiribasing mutkadauri Manipur amasung India laingakna May 2023 dagi horokiba Manipur gi kaluk masel gi lal hojik sahi henzal el fawda wari sel proktana state asida ing tappa mahuksa gi pibam hajilakba namdabdagi lal asina maram oireduna hiram kya da social hakbagi matung ina sin ilonda chang phangna social hakpagaloina mapandagi chananaba yen amasung loinaba yenaw pusilakna hingnanabagi lambi oiriba mioi kya gi thabak humut butpagi phimda lakadauri singi district singda leiriba poultry farmer singa hakthingna unabagi khudongjaba phangdabasu tampaki district kharaga paukse asina koi nisatuna poultry farmer sing amasung mapandagi chanana pusilakliba yen loiriba mioi kharaga wari sanarbuda makhoi sinpham asida maithiba oirakle amasung masina makhoi gi hingnabagi lambi oiba yarukli daure haina pendaba phungdorakli wafam asida paukse asina poultry farmer singi damak sakwa tharangi scheme khara mari lenana lenga ki loisana hogdokuna tongan ba tengbang pibidina yokhat hanaba honor kiba asina kudong sada basidagi nantupa ngamlaroidra haina hanglubada lal asi haukringai dagi mamangdadi yen machinjak sing Guwahati dagi Imphal da porokpada sumnatagi kilogram amasung mamal lupa mangaga 10 khumpu khaktamak oirami hojikti kilogram amada lupa 9 yaukre yen machinjak ki mamal hengalakpada natana Guwahati dagi Imphal fau gi marakta truck amana
chathok chasin tawbada tha amada yamdrabada trak taraga mathoi taraga ma phawba oirami hawjikti guwahati dagi imphal yauroknaba hotnabada jiri bamromda chatlaga national highway number 38 paringda imphal tamna lakpada yamdrabada numit kunga mapan nidagina 30 ni phawba changle yena omana yonba yabagi changda mapung mari fagdoribasi sutnatagi numit nifuga mangani gi manungdani hairiba numit asi manungda guwahati dagi jiri bam phawraga imphal tamna porpada lamida numit kungani pani changkhrabadi matau karamna yenausing asi matam chanam pung mari fahanba ngamgadoribano haina hangnaragli imphal jiri bam lambi su nong khajitang tarakpaga mafum kharada landslide mudslide na singba toina thokpagi education gi yenamda khangdaba mina maiba sarubadagi yomada leklei patraksina system asi manipur education system imphal yestamde mani tamna thadokna tabagi matlai handabadi asigi ku yokhibarabani legal tax local MUG assistant professor doctor honors naurem chalake mana dongor hari makata pawse sina mamang thagi haitaba mina maiba sarubadagi Manipur education system mari lenaba MES ta miyai handabadi matungda masiga mari lena doctor sanatomba assistant professor siba unaruda yang seruni haiba education system aduna makhatan hai laipak ama thugaiba natragana khunai ama mutatpa haibasi ahanbada education system muthatlu hairibani manipur da chathariba thong sidadi hakthengna natragana nakoina plan tawduna thawoina muthatnaba honarbra chinare senapati ki karongda gari ama mai thadoklamle senapati PS na goliba kasiko kolgi pat haudi hundok na bamhamda bolero pickup van ama masakhang gaba mioi kharana mai thadoklamle thadu asi matangda senapati PS ki phangba pawgi matung inangasi nami yungba pung matung baroga minute kunsaga taruk long tarpada miosing aduna gari asi atopam phum amadagi puraklaga mai thadoklamani gari asi mai na tumna sakibadagi registration number khangba ngamdabna engine number su khangbada ware gari asi gi chassis number oigani haina thengnaba number gi matung ina gari asi kanagino haibadu khangdoklaga kanana thadokibano khangdoknaba investigation sathargani hari imphal dagi national highway number 2 paringda dimapur romda lakiba gari asi garigidamak mai thakibano haibadu su chap chana khangdoknaba onagani thangdo asi matangda case ama lakhatlaga mai thadoklamba gari asi sis tawduna thamle hari makha tarpada lenga ki cabinet mifam warep SMD gi nipan suba session kaunaba September anida governor da recommendation taunaba warep nakhe senapati da lenga ki medical college ama lingkhatpada ayawa pikre Asian Games amasung Commonwealth Games da medal phanglakaba sanaroi singda pigadaba senpham engat hankre Manipur pukita leiba chief minister gi secretariat ta ngasi wai khemchana preside tawduna pangthokiba lenga ki cabinet mifamna tungan ba warep sing laukibagi manungda senapati da lenga ki medical college ama lingkhatpada mifamna ayawa pire college asida chahi gi oina MBBS mahiroi chama tambagi khudong saba phangana basu warep nakre Manipur dagi Asian Games amasung Commonwealth Game ta medal phanglakaba sanaroi singda piba sial gi mala handak gold score da pangthokiba kunga humdoi suba Commonwealth Game dagi horduna lengangna hegat hanbadasu ayaba pikre Commonwealth Games ki oina gold silver amasung bronze medal sing asida participant singda mathangsina lupa lakun taramanga tara amasung mari pigani masigi mathakta judo gi sanaroi likmabam susilada naungna semba deputy superintendent of police spota promotion piduna appointment pibda ayaba pikre Arjun award su oriba Olympian K Singlen sanabuna youth affairs and sport loisangda deputy director oina appointment pibda su ayaba pikre hari Waidigi maru oiba warepta taragani thoi suba Manipur legislative assembly gi dipan suba mifam saman tawno gi damak mathang thagi anida governor da recommendation tawba hainasu mifam na warep lauki atei warep singi manungda all Bishnupur district ki working journalist ki press club ki official building sananaba ha Bishnupur da lam pibda su ayaba piki loinena February ama 2020 dagi horaga December 2025 faw gi manungda gari singi fitness certificate renew tawgi thabakta engthaba singda numit kudingi oina lupa yankai fee logani hairambadasu one time measure oina lupa tarada hengat hankre video si pagdamada so kilang kibawa so mapigani channel si bong sibidina share amadi subscribe tawbibi amo haingai tanthara pakhum bachari amadi makhatarman di sebata jomanda ojigi